Malem Pumbadanga si International Day of Yoga Pangthok na bagom Manipur su Yoga Day gi thauram paksan na pangthok na khe. International Day of Yoga gamari lainena Manipur gi Governor Anushya Uikena Manipur miyam da yoga tawbagi kanaba lawmina shi amadi wakhal hakchang fana laimina shi haina yaifa paujal pirakle. Yoga gi thauram ase Imphal gi Raj Bhavan da su Governor na luchingduna Raj Bhavan gi employees sing yauna yoga gi asan kaya tawduna pangthok khe. आयुष विभाग द्वारा ये हमारे राजभवन में आयोजित योगा दिवस मनाया गया और हमारे अधिकारी कर्मचारियों को आज उनके योगा आचार्य जी और उनके साथियों ने जो हमें योगा का ध्यान कराया, उन सबको मैं बहुत बहुत धन्यवाद देती हूँ और यही उनसे अनुरोध करती हूँ कि आयुष विभाग हमारे मणिपुर प्रदेशवासियों को इस ओर अपने हेल्थ के लिए, मेंटल के लिए तमाम लोगों को जागरूक करें। आप सबको बहुत बहुत धन्यवाद। International Day of Yoga gi thauram ase state ki thakta Manipur State NSSL na senduna Yoga for Self and Society haiba thimda Khumalampag Indoor Stadium da pangthokhe. Thauram adu da saruk yakhiba Manipur gi Chief Minister N Biren na yoga tawbana pukning wakhal hakchang fahanbata natana discipline laiba khunai ama samgatpada chawba thodang lawi. Thabak amatta tawbada physically fit oibata natana mentally fit oiba mathautai. Maramasina yoga na piba kanaba sing asidi malem pumbada khangnaraktu na thauram asi chahi khudingi pangthokpane. Manipur miyam nasu yoga gi kanaba lawmina shi haina apil tawkhe. Thauram adu da cabinet minister sing MLA sing na saruk yakhe.